खुनाई असिद लैरिबा मियोइबा अखोइगा थादोकनबा याद्रबा अमदी चटनरोलगा चेटपा मरीसु लैनरिबा अचंबा वाही खरना पोछक कयागा सांगदमनदुना नुंगपाल नाइबा वाहनथोक लोइनरिबा पाउरौ पाउताकना अखोइ मियोइबगी पुकनिंग लौसिंग ओइरी अमसुंग पुंसी खोंगचटपा लमजिंगबिरी तुंगलमचटकी लंबिसु ताकपिरी आकाशवाणी इम्फालगी पाउकांगबुना लेप्तना संदोक्सरिबा थौरमगी ngasiगी tangkak asida puduna lakchari iramdamgi paurau pautak manga suba saru ahanbada laikai phausu khol taraga khuba kurol hubinu hairiba paurau pautak asigi nungi oiba wahan thokti matam amada iramdam asida sumbalda phausuduna chanarami phaudu suba matamda suk paibagi khubak asi kurol hunai asumna phaudu suriba miduna makhuba kurangban huba haibasi masana taraba wafamni madumakna phausuba yaudaba makholdamak tariba migi makhut kurol huba haunade wafam asina taklibadi mitna khongna isamakna urudabada thengnarudabada mina panghai haijinba wafamda thajaruduna achumba oina lawduna tinaba marup mapang khangna chanaba kainaraklabada laikai phoksu khol taraga khubak kurol hubinu haiba wafam si hainai paurau pautak asina aikhoida pibiriba paujeldi yariba makai toknga thajabiganu haibasini mathangda apikpa angangna mai kide hairiba paurau pautak asigi samlappa waroldi pikliba mirol tadriba angangdi apha phatta khangdribanina mai paibada sai haiba khangjadribani pairubaga maidu sai haiba khangadawribani aduna angangna maidubu kide ahal singdi thengnaraklabanina mai paiba sai haiba khanglabani asumna phai phate khangdana inkhalakpa nahasingna tauningbata tauba matamda asoi angam thorklabada angangna mai kide haibadu thokle haina ahallaman singna hainaba wafamni paurau pautak asina ikhoida pibiriba paujeldi yariba makai ningthina khangdriba hiram amada khut tharamdaida akhangbaga tanaduna mai paknaba hotnaba phai haiba phongdokli mathangda ikhut lanthoklaga mikhut lanthoraki hairiba paurau pautak asigi samlappa waroldi miyoiba aikhoina hingliba asi itomta leiba nate aigi imung sagai kolup laikai amadi khulingduna leiminaribani leiminariba sing asigi marakta kanagumba amagi khudong thirakpa awaba tarakpa matangda aina angamba mateng panglurabadi aigi thorakpa thabak thaudokta miduna panglakpa haibasi masana tabani paurau pautak asina taibang miyoiba ikhoida pibiriba paujeldi hingminnaba matamda amana amagi mateng pangnaba awat apa tathok tasin tawduna hingminnarabadi nungsi chanaba oi haiba phongdokli mathangda watonna wanglaga kwakna phamdeki hairiba paurau pautak asigi nungi oiba wahan thokti wa hairiba pambi asi adumak marep wangi mana wangjare haiduna haina humna leijarabasu watonduda kwakna tongbadi ngammi asumna ina kaira khunduna mibu thawoi usittaba aina mahele haiduna thoichat wangchatnaba midugisu matamgi matung inna mabu ngamba mangondagi henba adumak thoraki haibasi soidrabani asigumlaba sajatta pongna chawna hingjaba miyoi amana khudong thiba tarakpa matangda watona wanglaga kwakna phamde I haibasi masana tabani haiba wafamsi midugi mawongduda adumak hainabi paurau pautak asina pibiramliba paujeldi punsi khongchat asida lamchat sajat phajaba amadi lam kayada taibang palsida aina mahele haiba wakhal se thadoklaga hinglabadi maikei khudingmakta yeknaba leiroi haiba phongdok piri mathangda u leitaba maphamda kegena yumbi oi hairiba paurau pautak asigi nungi oiba waroldi kege hairiba u asi u mak oijarabasu chanafam kaya leitaba asonba u makhal amani miyoibana leinanaba yum ama saba matamda yumbi makhong yaudaba yade hairiba yumbi makhongsi akanba afaba una oinei mafam amada u tanglaba phangdraba kege udi phanglaba tawbatabu
ꯃꯐꯝꯗꯨꯗ ꯌꯨꯝ ꯑꯃꯗꯤ ꯁꯥꯗꯕ ꯁꯨꯛꯌꯥꯃꯛ ꯌꯥꯗ꯭ꯔꯕ ꯃꯇꯥꯡ ꯑꯣꯏꯗꯨꯅ ꯌꯨꯝ ꯁꯥꯕ ꯇꯥꯔꯕꯗ ꯆꯟꯅꯗꯦ ꯍꯥꯏꯔꯤꯕ ꯀꯦꯒꯦ ꯎꯗꯨꯅ ꯌꯨꯝꯕꯤ ꯃꯈꯣꯡ ꯑꯣꯏꯗꯨꯅ ꯁꯥꯕ ꯇꯥꯕꯅꯤ ꯑꯃꯔꯣꯝꯗ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯃꯛꯄꯨ ꯍꯤꯔꯝꯗꯨꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯗꯤ ꯑꯣꯏꯗ꯭ꯔꯕꯁꯨ ꯃꯇꯥꯡꯅ ꯃꯇꯝꯅ ꯇꯧꯗꯕ ꯌꯥꯗꯗꯨꯅ ꯊꯕꯛꯇꯨ ꯑꯣꯏꯅꯕ ꯉꯝꯅꯕ ꯄꯥꯡꯊꯣꯛꯄ ꯃꯇꯥꯡꯗ ꯎ ꯂꯩꯇꯕ ꯃꯐꯝꯗ ꯀꯦꯒꯦꯅ ꯌꯨꯝꯕꯤ ꯑꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯍꯥꯏꯅꯩ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛ ꯑꯁꯤꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯄꯤꯕꯤꯔꯝꯂꯤꯕ ꯄꯥꯎꯖꯦꯜꯗꯤ ꯃꯇꯤꯛ ꯃꯄꯥ ꯆꯥꯗ꯭ꯔꯕꯁꯨ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯊꯧꯔꯝ ꯑꯗꯨꯕꯨ ꯉꯝꯅꯕ ꯍꯣꯠꯅꯗꯨꯅ ꯃꯥꯏ ꯄꯥꯛꯅꯕ ꯄꯥꯡꯊꯣꯛꯄ ꯐꯩ ꯍꯥꯏꯕ ꯐꯣꯡꯗꯣꯛꯂꯤ ꯃꯊꯪꯗ ꯊꯥꯁꯤ ꯑꯗꯨꯝ ꯑꯣꯏꯔꯣꯏ ꯅꯣꯡꯃꯁꯨ ꯄꯨꯔꯅꯤꯃꯥ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯔꯤꯕ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛ ꯑꯁꯤꯒꯤ ꯁꯝꯂꯞꯄ ꯋꯥꯔꯣꯜꯗꯤ ꯃꯍꯧꯁꯥꯒꯤ ꯈꯣꯡꯆꯠꯇ ꯊꯥꯅ ꯄꯨꯡꯃꯝ ꯃꯝꯕꯕꯨ ꯊꯥꯁꯤ ꯀꯧꯏ ꯊꯥꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯔ ꯈꯔ ꯉꯥꯟꯈꯠꯂꯛꯇꯨꯅ ꯃꯄꯨꯡ ꯐꯥꯅ ꯉꯥꯟꯕꯕꯨꯅ ꯄꯨꯔꯅꯤꯃꯥ ꯀꯧꯅꯔꯤꯕꯅꯤ ꯊꯥꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯄꯨꯔꯅꯤꯃꯥ ꯑꯃꯨꯛ ꯑꯣꯏ ꯊꯥꯁꯤ ꯑꯃꯨꯛ ꯑꯣꯏꯗꯨꯅ ꯈꯣꯡꯆꯠ ꯀꯥꯏꯗꯅ ꯆꯠꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯨ ꯑꯗꯨꯃꯛ ꯃꯝꯗꯨꯅ ꯋꯥꯗꯨꯅ ꯂꯩꯕ ꯍꯧꯅꯗꯦ ꯍꯣꯠꯅꯖꯃꯟ ꯐꯪꯖꯗꯨꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯋꯥꯠꯇ ꯄꯥꯗꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯔꯛꯏ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯝꯕ ꯃꯤꯑꯣꯏꯁꯨ ꯇꯞꯅ ꯇꯞꯅ ꯃꯌꯦꯡ ꯇꯥꯔꯛꯇꯨꯅ ꯊꯥꯁꯤꯒꯨꯝꯅ ꯃꯝꯈꯤꯗꯨꯅ ꯂꯥꯏꯔꯕ ꯑꯣꯏꯔꯛꯈꯤꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯤꯕ ꯄꯥꯎꯖꯦꯜꯗꯤ ꯇꯥꯏꯕꯪꯄꯥꯜꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯨꯅ ꯆꯠꯃꯤꯟꯅꯩ ꯍꯥꯏꯕꯁꯤ ꯇꯥꯛꯂꯤ ꯃꯊꯪꯗ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤꯅ ꯅꯣꯡꯃ ꯍꯥꯏꯔꯤꯕ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯁꯝꯂꯞꯄ ꯋꯥꯔꯣꯜꯗꯤ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯊꯕꯛ ꯑꯁꯤꯗ ꯍꯩꯅꯈ꯭ꯔꯕ ꯃꯤꯑꯣꯏꯗꯤ ꯁꯨꯅꯤꯡꯗꯦ ꯃꯈꯣꯏꯒꯤ ꯍꯩꯅꯕꯤ ꯃꯁꯥꯗ ꯆꯨꯈ꯭ꯔꯕ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯊꯕꯛ ꯑꯁꯤ ꯊꯥꯗꯣꯛꯄ ꯄꯥꯛ ꯍꯦꯛ ꯉꯝꯗꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯠꯇꯕ ꯊꯕꯛꯇꯨꯅ ꯍꯩꯅꯕꯤ ꯑꯣꯏꯗꯨꯅ ꯍꯨꯔꯥꯜꯂꯤ ꯍꯨꯔꯥꯟꯕꯗꯨꯅ ꯃꯄꯨ ꯈꯪꯗꯅ 10ꯔꯛ ꯍꯨꯔꯥꯜꯂꯕꯁꯨ ꯃꯄꯨꯅ ꯅꯣꯡꯃ ꯈꯪꯂꯛꯇꯨꯅ ꯐꯥꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯑꯗꯨ ꯑꯋꯥꯐꯝꯗ ꯇꯥꯏ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯃꯤꯌꯥꯝꯅ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤꯅ ꯅꯣꯡꯃ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯍꯥꯏꯅꯩ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯝꯂꯤꯕ ꯄꯥꯎꯖꯦꯜꯗꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯤ ꯐꯠꯇꯦ ꯇꯣꯏꯁꯤꯜꯂꯛꯂꯕꯗꯤ ꯁꯣꯏꯗꯅ ꯐꯥꯏ ꯃꯔꯝ ꯑꯗꯨꯅ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯐꯠꯇꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯗꯅꯕ ꯑꯃꯗꯤ ꯑꯆꯨꯝꯕ ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯄꯅ ꯑꯐꯕ ꯑꯣꯏ ꯍꯥꯏꯕ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛ ꯑꯁꯤꯅ ꯐꯣꯡꯗꯣꯛꯄꯤꯔꯤ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯗ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯀꯨꯝꯕꯤ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯈꯥꯡꯉꯦꯝꯕꯝ ꯖꯣꯏꯆꯟꯗ꯭ꯔꯅ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯏ ꯄꯥꯎ ꯀꯥꯡꯕꯨꯗ ꯑꯁꯨꯝꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕꯗ ꯄꯤꯔꯤꯕ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯄꯥꯎꯇꯥꯛꯁꯤꯡ ꯑꯁꯤꯗꯤ ꯁꯤꯡꯊꯥꯕꯗ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯃꯤꯑꯣꯏꯕꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤꯅ ꯁꯤꯕ ꯐꯥꯎꯕꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛꯅ ꯉꯥꯛꯂꯧ ꯑꯣꯏꯕꯤꯗꯨꯅ ꯆꯠꯅꯔꯤꯕꯅꯤ ꯃꯨꯠꯅꯥꯏꯗ꯭ꯔꯕ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛꯁꯤꯡ ꯑꯁꯤꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯁꯛꯂꯣꯟꯗ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯜꯗ ꯇꯦꯡꯕꯥꯡꯕꯤꯔꯤ ꯂꯝꯖꯤꯡꯕꯤꯔꯤ ꯑꯃꯗꯤ ꯈꯨꯗꯣꯡꯊꯤꯒꯗꯕ ꯀꯌꯥꯗꯒꯤꯁꯨ ꯉꯥꯛꯊꯣꯛꯄꯤꯔꯤꯕꯅꯤ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛꯀꯤ ꯇꯦꯟꯈ꯭ꯔꯕ ꯋꯥꯍꯩ ꯈꯔ ꯑꯁꯤꯗ ꯐꯨꯝꯗꯨꯅ ꯌꯥꯎꯔꯤꯕ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯍꯟꯊꯣꯛꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯇꯔꯥꯏ ꯇꯔꯥꯏ ꯂꯧꯐꯝ ꯊꯣꯛꯇꯦ ꯑꯩꯈꯣꯏꯅ ꯑꯔꯨꯕ ꯊꯕꯛ ꯊꯧꯔꯝꯕꯨ ꯑꯣꯏꯔꯣ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕꯕꯨ ꯑꯣꯏꯔో ꯃꯥꯏ ꯄꯥꯛꯅ ꯄꯥꯟꯗꯝꯗꯨꯕꯨ ꯌꯧꯅꯅꯕ ꯀꯥꯔꯛꯄꯗ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛꯅ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯁꯧꯒꯠꯄꯤꯔꯤꯕꯅꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯛꯊꯦꯡꯅꯅ ꯀꯌꯥꯔꯛ ꯊꯦꯡꯅꯔꯛꯂꯕ ꯊꯧꯗꯣꯛ ꯀꯌꯥꯕꯨ ꯃꯥꯌꯣꯛꯅꯗꯨꯅ ꯐꯪꯂꯛꯂꯕ ꯈꯪꯂꯛꯂꯕ ꯃꯍꯩꯁꯤꯡ ꯑꯗꯨꯕꯨ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯒꯤꯗꯃꯛ ꯅꯥꯀꯣꯏꯅꯅ ꯋꯥꯍꯩꯗ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯔꯛꯅꯕ ꯁꯦꯝꯕꯤꯗꯨꯅ ꯊꯝꯕꯤꯔꯝꯂꯕ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛꯁꯤꯡ ꯑꯁꯤ ꯃꯐꯝ ꯆꯥꯅꯕꯨ ꯁꯤꯖꯤꯟꯅꯔꯕꯗꯤ ꯀꯥꯟꯅꯕꯒꯤ ꯀꯥꯟꯅꯕ ꯉꯥꯛꯇꯅꯤ ꯏꯟꯈꯠꯂꯛꯄ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯅꯤꯡꯊꯤꯅ ꯈꯪꯗ꯭ꯔꯤꯉꯩ ꯏꯃꯥ ꯏꯄꯥ ꯏꯊꯛ ꯊꯣꯡꯕꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯂꯝꯖꯤꯡꯕꯤꯔꯛꯄ ꯃꯇꯝꯗ ꯆꯩ ꯊꯥꯟꯕꯒꯤ ꯃꯍꯨꯠꯇ ꯄꯥꯎꯔꯧꯅ ꯄꯥꯎꯇꯥꯛꯅ ꯑꯩꯈꯣꯏꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯔꯛꯄ ꯑꯃꯗꯤ ꯇꯨꯡꯗ ꯑꯣꯏꯔꯛꯄ ꯌꯥꯕ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯄꯥꯎꯈꯣꯡꯅꯆꯤꯡꯕ ꯀꯌꯥ ꯂꯤꯕꯤꯗꯨꯅ ꯇꯥꯍꯟꯕꯤꯔꯛꯄꯗꯨꯅ ꯂꯣꯟꯅ ꯊꯨꯞꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯛꯄꯗ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛꯁꯤꯡꯁꯤꯅ ꯄꯨꯛꯅꯤꯡꯕꯨ ꯐꯥꯊꯖꯕ ꯂꯥꯛꯁꯤꯟꯖꯕ ꯉꯝꯂꯛꯈꯤ ꯃꯁꯤꯃꯛ ꯏꯁꯥꯗ ꯊꯦꯡꯅꯔꯛꯂꯕ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛꯀꯤ ꯃꯒꯨꯟꯁꯤꯡꯅꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯩꯖꯔꯛꯂꯤꯕ ꯅꯥꯠ ꯆꯠꯅꯕꯤ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯂꯤꯛꯂꯝ ꯀꯥꯏꯗꯅ
ꯃꯤꯔꯣꯜꯅ ꯃꯊꯪ ꯃꯊꯪ ꯊꯥꯡꯊꯔꯛꯄ ꯑꯁꯤꯗ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯛꯂꯤꯕꯅꯤ꯫ ꯃꯤꯑꯣꯏ ꯑꯃꯅ ꯃꯊꯛ ꯊꯣꯡꯕꯗ ꯅꯠꯇ꯭ꯔꯒꯅ ꯃꯤꯃꯥꯡꯗ ꯊꯧꯒꯜꯂꯣꯟ ꯀꯥꯏꯔꯛꯄ ꯆꯠꯅꯕꯤꯕꯨ ꯇꯨꯡꯑꯣꯏꯅꯔꯛꯄ ꯃꯇꯥꯡꯗ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛꯅ ꯋꯥꯔꯛ ꯋꯥꯇꯦꯝꯗꯨꯅ ꯋꯥꯈꯜ ꯇꯥꯍꯟꯕꯁꯨ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯇꯦꯡꯕꯥꯡꯂꯤꯕꯅꯤ꯫ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯅꯛꯁꯤꯟꯅꯔꯛꯂꯕ ꯃꯇꯝꯁꯤꯗ ꯑꯇꯣꯞꯄ ꯂꯝꯒꯤ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛꯁꯤꯡꯁꯨ ꯏꯔꯝꯗꯝ ꯑꯁꯤꯗ ꯌꯧꯔꯛꯂꯤꯕꯅꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗꯁꯨ ꯀꯥꯟꯅꯕ ꯑꯐꯕꯁꯤꯡ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯕ ꯑꯃꯅ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛꯁꯤꯡ ꯑꯁꯤꯕꯨ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯄꯔꯥ ꯑꯣꯏꯅ ꯂꯥꯏꯔꯤꯛꯇ ꯌꯥꯎꯍꯟꯕꯤꯕꯁꯤꯃꯗꯤ ꯌꯥꯝꯅꯕ ꯐꯩ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯂꯩꯉꯥꯛꯄꯨꯁꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛ ꯈꯔꯒ ꯑꯃꯨꯛ ꯄꯟꯖꯔꯕꯗ ꯂꯨ ꯀꯣꯛꯄꯗ ꯂꯦꯟ ꯇꯥꯕ ꯍꯥꯏꯔꯤꯕ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛ ꯑꯁꯤꯒꯤ ꯁꯝꯂꯞꯄ ꯋꯥꯔꯣꯜꯗꯤ ꯂꯨ ꯀꯣꯛꯊꯣꯛꯂꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯀꯣꯛꯇ ꯂꯦꯟ ꯇꯥꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯆꯩꯅꯥ ꯐꯥꯎꯕ ꯃꯑꯣꯡꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯁꯝ ꯍꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯀꯣꯛꯇ ꯇꯥꯕ ꯂꯦꯟꯒꯤ ꯆꯩꯅꯥꯅ ꯈꯔꯗꯤ ꯍꯟꯊꯒꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯔꯤꯉꯩ ꯃꯇꯥꯡꯗ ꯑꯇꯣꯞꯄ ꯍꯦꯟꯅ ꯋꯥꯕ ꯑꯋꯥꯕ ꯑꯃꯃꯨꯛ ꯅꯪꯕꯁꯤ ꯌꯥꯎꯅꯔꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯂꯨ ꯀꯣꯛꯄꯗ ꯂꯦꯟ ꯇꯥꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯅꯩ꯫ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯝꯂꯤꯕ ꯄꯥꯎꯖꯦꯜꯗꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯔꯤꯉꯩꯗ ꯑꯇꯣꯞꯄ ꯑꯋꯥꯕ ꯑꯃꯃꯨꯛ ꯃꯥꯌꯣꯛꯅꯕ ꯌꯥꯏ꯫ ꯃꯗꯨ ꯉꯝꯅꯕ ꯊꯦꯡꯅꯗꯨꯅ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅ ꯉꯝꯅ ꯂꯥꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯊꯪꯗ ꯍꯧꯗꯣꯡ ꯇꯨꯃꯤꯟ ꯂꯩꯕꯅ ꯆꯐꯨ ꯉꯝꯃꯤ ꯍꯥꯏꯔꯤꯕ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛ ꯑꯁꯤꯒꯤ ꯁꯝꯂꯞꯄ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜꯗꯤ ꯍꯧꯗꯣꯡ ꯍꯥꯏꯕ ꯌꯨꯝꯁꯥ ꯃꯈꯜ ꯑꯁꯤ ꯃꯥꯕꯨ ꯂꯣꯏꯕꯤꯔꯤꯕ ꯌꯨꯝꯕꯨꯗꯨꯒꯤ ꯃꯄꯣꯠ ꯐꯥꯎꯕ ꯂꯣꯟꯅ ꯆꯥꯊꯣꯛꯄ ꯉꯝꯕ ꯌꯨꯝꯁꯥ ꯃꯈꯜ ꯑꯃꯅꯤ꯫ ꯃꯄꯨꯅ ꯐꯨꯕ ꯆꯩꯕ ꯀꯤꯕꯅ ꯃꯄꯨ ꯃꯃꯥꯡꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯅꯕ ꯑꯗꯨꯒ ꯃꯄꯨ ꯎꯗ꯭ꯔꯕ ꯃꯇꯝꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯆꯥꯊꯣꯛꯅꯤꯡꯕ ꯉꯥ ꯆꯥꯛ ꯆꯥꯊꯣꯛꯄ ꯁꯥ ꯑꯃꯅꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯗꯣꯡ ꯍꯥꯏꯕꯁꯤ ꯊꯥꯖꯕ ꯌꯥꯕ ꯁꯥ ꯅꯠꯇꯦ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯖꯗꯕ ꯃꯤꯌꯥꯝ ꯃꯥꯡꯗ ꯏꯪꯖ ꯇꯞꯆꯕ ꯑꯗꯨꯒ ꯏꯊꯥ ꯊꯥꯖꯗꯅ ꯏꯔꯥꯏ ꯂꯥꯏꯅ ꯇꯧꯉꯝꯕ ꯃꯤꯗ ꯍꯥꯏꯕꯗꯤ ꯃꯄꯥꯟ ꯊꯣꯡꯗ ꯏꯆꯝ ꯆꯝꯖꯔꯒ ꯃꯅꯨꯡꯗꯅ ꯑꯉꯛꯄ ꯀꯌꯥ ꯇꯧꯔꯝꯕ ꯃꯤꯗꯥꯕꯨ ꯈꯪꯂꯛꯄ ꯃꯇꯥꯡꯗ ꯍꯧꯗꯣꯡ ꯇꯨꯃꯤꯟ ꯂꯩꯕꯅ ꯆꯐꯨ ꯉꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯅꯩ꯫ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯤꯕ ꯄꯥꯎꯖꯦꯜꯗꯤ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯦꯟꯅ ꯇꯧꯕ ꯉꯝꯃꯤ ꯑꯗꯨꯅ ꯃꯄꯥꯟ ꯊꯣꯡꯗ ꯎꯔꯤꯕ ꯁꯛꯐꯝꯗꯨꯅ ꯃꯤꯗꯨꯒꯤ ꯑꯁꯦꯡꯕ ꯃꯒꯨꯟ ꯅꯠꯇꯦ ꯍꯥꯏꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯊꯪꯗ ꯍꯨꯔꯥꯟꯕ ꯃꯇꯨꯡ ꯃꯩꯔꯤꯡꯕ ꯍꯥꯏꯔꯤꯕ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛ ꯑꯁꯤꯒꯤ ꯁꯝꯂꯞꯄ ꯋꯥꯐꯝꯗꯤ ꯏꯃꯨꯡ ꯑꯃꯗ ꯍꯨꯔꯥꯟꯕ ꯆꯪꯗꯨꯅ ꯃꯄꯨ ꯎꯗ꯭ꯔꯤꯉꯩꯗ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯈ꯭ꯔꯕ ꯃꯇꯨꯡ ꯃꯄꯨꯗꯨꯅ ꯑꯃꯨꯛ ꯍꯨꯔꯥꯟꯈꯤꯗꯅꯕ ꯃꯄꯣꯠ ꯃꯔꯜ ꯆꯦꯛꯁꯤꯟꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯍꯦꯛ ꯍꯦꯛ ꯊꯣꯛꯏ꯫ ꯃꯥꯡꯖꯧꯅꯅ ꯏꯄꯣꯠ ꯏꯔꯜ ꯆꯦꯛꯁꯤꯟꯍꯧꯗꯗꯨꯅ ꯃꯥꯡꯈ꯭ꯔꯕ ꯍꯨꯔꯥꯟꯈ꯭ꯔꯕ ꯇꯨꯡꯗ ꯆꯦꯛꯁꯤꯟꯕ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯈꯟꯊꯗꯅ ꯄꯥꯡꯊꯣꯛꯄꯗ ꯃꯥꯏꯊꯤꯔꯕ ꯀꯥꯟꯅꯗ꯭ꯔꯕ ꯃꯇꯨꯡꯗ ꯀꯗꯥꯏꯗ ꯁꯣꯏꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯊꯤꯗꯣꯛꯂꯒ ꯀꯣꯟꯅ ꯆꯦꯛꯁꯤꯟꯕ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯦꯛ ꯇꯧꯒꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯥꯡ ꯑꯁꯤꯗ ꯏꯊꯛ ꯊꯣꯡꯕꯁꯤꯡꯅ ꯍꯨꯔꯥꯟꯕ ꯃꯇꯨꯡ ꯃꯩꯔꯤꯡꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯦ ꯍꯥꯏꯅ ꯇꯣꯏꯅ ꯍꯥꯏꯅꯕ ꯋꯥꯐꯝꯅꯤ꯫ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛ ꯑꯁꯤꯅ ꯈꯨꯟꯅꯥꯏꯗ ꯄꯤꯔꯤꯕ ꯄꯥꯎꯖꯦꯜꯗꯤ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯤꯉꯩꯗ ꯇꯨꯡꯃꯥꯡ ꯌꯦꯡꯗꯨꯅ ꯆꯦꯛꯁꯤꯟꯕ ꯑꯃꯗꯤ ꯃꯇꯝ ꯆꯥꯔꯤꯉꯩ ꯏꯁꯥꯒꯤ ꯑꯃꯥꯡ ꯑꯇꯥ ꯄꯣꯠꯃꯥꯡ ꯆꯩꯃꯥꯡ ꯊꯣꯛꯇꯅꯕ ꯃꯥꯡꯖꯧꯅꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯍꯧꯕꯅ ꯇꯨꯡꯗ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯄꯨꯟꯁꯤꯔꯣꯜꯕꯨ ꯃꯁꯛ ꯇꯥꯛꯂꯤꯕ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯏꯔꯣꯏꯇ ꯂꯣꯏꯅꯗꯨꯅ ꯆꯠꯃꯤꯟꯅꯔꯤꯕ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛꯁꯤꯡ ꯑꯁꯤꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯃꯃꯜ ꯌꯥꯝꯂꯕ ꯄꯥꯎꯖꯦꯜ ꯀꯌꯥ ꯄꯤꯕꯤꯗꯨꯅ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯒꯤ ꯃꯥꯏꯑꯣꯟ ꯆꯨꯝꯕꯤꯔꯤ, ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛꯁꯤꯡꯅ ꯄꯤꯕꯤꯔꯤꯕ ꯐꯖꯔꯕ ꯋꯥꯍꯟꯊꯣꯛꯁꯤꯡꯕꯨ ꯂꯧꯁꯤꯟꯕ ꯉꯝꯅꯕ ꯍꯣꯠꯅꯕꯅ ꯃꯥꯏ ꯄꯥꯛꯂꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯄꯥꯎ ꯀꯥꯡꯕꯨꯅ ꯄꯨꯊꯣꯛꯆꯕ ꯊꯧꯔꯝ ꯏꯔꯝꯗꯝꯒꯤ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛ 5ꯁꯨꯕ ꯁꯔꯨꯛ ꯂꯣꯏꯖꯔꯦ꯫ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯏꯕ ꯑꯃꯁꯨꯡ ꯄꯨꯊꯣꯛꯄ ꯊꯣꯛꯆꯣꯝ ꯖꯣꯒꯦꯟꯗ꯭ꯔꯖꯤꯠ, ꯅ꯭ꯌꯨꯁ ꯑꯦꯗꯤꯇꯔ, ꯂꯥꯟꯊꯣꯛꯆꯈꯤꯕꯁꯤꯡ ꯉꯥꯡꯉꯣꯝ ꯀꯤꯔꯟ ꯑꯃꯁꯨꯡ ꯑꯣꯀ꯭ꯔꯝ ꯎꯃꯥꯗꯤꯅꯤ꯫